Chahi taragi matungda Kerala da Congress na luchungba United Democratic Front UDF-K lengak ama VD Sadishana Chief Minister oiraga Hayeng Washak laurakane. Washak laubagi thorom ase Hayeng ayupung tara tabang matamda pangthokane. Hayeng Washak laugadoriba anauba lengak asigi damak UDF-K manungda yauriba party singi mifam ama pangthoktuna kana da cabinet minister pigani haibagi matangda khanakre. Minister singi final list adu Kerala gi governor Rajendra Arlekar da pishin bagi matam ase ngasi nungthil pung anida oiba maramna kana minister oigani haibidugi matangda hojik kana khanari haire thajaba yaba pau amagi matung ina Hayeng chief minister yauna cabinet kun wasak logani haire chief minister designate VD Sadishan ge office na khangalapagi matung ina anauba lengak asida Indian Union Muslim League IUML na cabinet minister manga pire anauba lengak asida Congress na speaker yauna portfolio taraga mathoi paigane adubu hojik maki oinade kana cabinet minister oigani haiba chap chana khangba ngamdre